Assalamualaikum warahmatullahi wabarakatuh. Nungsiraba marubsing ngasigi video asidi etis Mapu god khuda Allah bu Yadaba Kanggusing adugi matangdani. Ayamba etis Kanggusing na hai karigumba Allah gi ayaba yaudana una ama fauling bangamde hairadi karigi dunia sida zulum awaba piba mibu hatokpa inay tanaba angang singbu hatokpiba achumba bichara phangdriba singase Allah gi apambada oiribra haina adudi qiyamat kinamitta Allah da hangani nahana kaigi thingdribano haina hairiba ete sing aduna haine sigi wakhalase muslim singi manungda so khannaba yauribani hairiba wahanga sigi pakum Quran amasung hadis amasung gyan lausing wakhal gi mangalda gi khangminase Etis Mapu ama foya da basingi wahang amasung pakum point tara mga kaktamzagi mayam gi mafamda. Ahan da point da Allah tabaraka ta'ala di dolum awaba piba se pamde hai basin. Allah na Quran gi surah Ali Imran gi ayat number 57 da haibiri Allah di zalim sing bu pamde. Haibadi dunya da jo awaba piri basing ado Allah gi apamba da piba natte. Miyoi bana makoy da piba freedom ado laan na sizin na bani. Parmanoina mapa manamagi machanu pada suri ama pire yang sang kaknaba natragana yang sang semlo naba masanu paduna yang sang kaktabeda suri aduna miya mahallore masida mapagi maral karino mapaduna di sumna tangi yang sang semlo naba pikibani ado masado gi maral neba Allah gi semsu asimagni Allah gi maral nte miyoi ba khoi gi iran miyoi ba khoi na soiraga karigi damakta Allah tabaraka ta'ala da tayin bigadawriba. Point number 2 da dunia se exam hall ni hai basini. Quran gi surah Baqarah gi ayat number sama ga yang khai mga da habiri aina nang bucang yang tawani karigum bada akibadagi aram khorang badagi mal gi amang ata dagi amasung thawai gi amasung haira gi awat badagi. Sigi makade Allah tabaraka ta'ala na harak baw se piri adugum laba miyoi sabar tawriba miyoi sing adugi damakta. Dunia se pariksha holni karigumba Allah na har fattaba khudima khudakta thing jalba taragadi changyengi magul leiraroi khudam moina exam holda wazana satra aduda question khuding makki answer haidok pirabadi exam adugi magul leigadra wahan thok leigadra ahom suba point da they will give concept ani Allah tabaraka ta'ala na miyoi bada khantanaba pangal thongna pibi apam pam da taunaba thongna pibi karigumba Allah na har fattaba khudima khudakta thingjal kharabadi miyoi ba se robot kum oikrani test taunari ba se choice piraba matam adudani maramdi Allah tabaraka ta'ala na fattaba do thingdabida thammi miyoi ba do masana masagi saktam ado unana bagi damakta Mari suba poinda zulum awaba piba hai basidi miyoi bagi lamchatni Allah gi lamchat natte hai basini Muslim Sharif ki hadis ni Allah ke Nabi Karim sallallahu alaihi wasallam na habirami awaba piba dagi hingu maramdi zulum hayang qiyamat ke namita amam bagi saktam da oigani zulum tawbadagi Allah tabaraka ta'ala na thingbiri Quran na warning tawri Nabi Karim sallallahu alaihi wasallam na gyan tahalli asida su tawraba zulum tawraba Allah gi maral oigadra natraga insan miyoi bai khoi gi ral oigadra Mga suba point matam thaba gi system asigi matangdani Quran gi surah Ali Imran 178 tahibiri jo zulum tawriba makoi sing ado matam thai makoi sing adu gi damak chobhan gadaba saza makoi gi sing adu gi damak ta saza laigani chobhan gadaba Allah tabaraka ta'ala na khudakta fattaba tawba sing ado thingde makoi da matam thai akhir ta zalim gi saza ado ke matikan boigani Taruk suba point parigumba Allah tabaraka ta'ala na fattaba tawba sing ado khudakta thinglabadi Allah gi rahmat qaida laigani Nahang na fattaba matawre Allah na khudakta adab tharakle nangi apik panaral amagi damak nangi punsi ado loikragani Quran ki surah Fatir ayat number 45 tahbiri karigumba Allah tabaraka ta'ala na insan miyoi bagi amal da khudakta faba horaglabadi zamin thak asida miyoi ba amatalem horoi Hanying lebadi khudakta faba haibase wayal bisar chumba oiraroi dolum tawboin oikragani mahangwanda chance amadi pifam thoi Tare suba poinda dolum ase proof ni akhirat ki
Karigumba akhirat leramdrabadi zalim de hingrani awaba piriba mi adadi hingrani dunya se wayel bichar chumdaba yumma magum oikragani amasung tasing nama akhirat ke yumma se asing bapunsini karigumba mioi bana gyan taraba dolom asigi maram dagi akhirat lay haibase khangbangam me khoina Nifan suba poinda dunia se temporary ni matam khara khakini akhirat na permanent ni matam chuppagini dunia sidi sumna tangi test hole ni khoda moine school da tawribe exam asidi temporary ni aseng ba exam de board ki exam aduni Mapan suba poinda exam hall gi mathangda khantaw exam hall da waza amana satra amabu makot paira ga ihalba do oirabadi exam gi artha laigedra asumna Allah tabaraka taala na khudak ta fatta wa thinglabadi ai koida tawriba tesa se gi magul lairoi ab tara suba poinda Allah gi akhangba amasung apamba ga khenai Quran gi surah Naam ayat number 59 da Allah tabaraka taala na hebiri wana amafau mahaki ilma yaudana kende Sidaki khangbangami khangba masung apamba se tongan le haibase Allah gi akhangbada dolum tawriba de sukhangi Allah tabarak taala di tawdabu Allah tabarak taala na dolum tawriba miyoi singa de kadum da pande khudam moina doctor na khangi poison gi matangda adu bu ma gi patient da poison adu pide poison gi knowledge lai ba doctor do poison se thappa taraga de sigani haibase adu bu ma gi patient singda pide karigi sidan na bagedam Tara mathoi suba poinda patta badage suni ki lautho e hai basig matangdani kai gumba matamda zulum ase kana gumbagi na sabar gi sanging kana gumbagi na guna gi kafara bukhari hadis talai nabi karim sallallahu alaihi wasallam na habirami mu'min da jo bi awaba la libado magi sabar dagi Allah tabaraka taala na magi guna khudem kok thokpi Tara ga ni thoi suba poinda ethics ki contradiction Ethising na hai Allah tabaraka taala di suklay laite mapu amapu laite haibasi aduga makoi ge dorum sing ado Allah tabaraka taala ge damakta makoi sing adana kari ge sinnariba makoi ge thamoida Allah lai haibase khara ga jikte phauda banatte makoi nadi Allah laite na de hairi tabu makoi ge maral sing adade Allah tabaraka taala da thangjelli Tarago humdai suba poinda freedom gi matangani makoi sing na hai Allah tabaraka taala na fattaba do thingdreba kari ge no haina Karigumba Allah tabaraka taala na fattaba do thingdura basu aikoi gi freedom karainu aikoi dagi freedom lokthok fikre haina lawani makoi sing aduna thingdre Allah tabaraka taala da badnam tawi thingle Allah tabaraka taala da badnam sidi mako yaudaba angawo migi wakhalni Taraga mari suba poinda Allah tabaraka taala di dolim sing bu kaidong da thaduloi Bukhari da lakba hadise kudusuida Allah tabaraka taala na habiri aina zalim sing bu matam thai tawtabu he kaina farak laba kaidong da makoi sing ado thaduloi thadokte Tara manga suba poinda akhirat ki justice ki matangda Surah Zilzal ga ya number 7 ta Allah tabaraka taala na habiri kana gumbana mari amagi chang afaba tawraba Hairiba do mafamad do uwa pangani kana gummana fattaba mari amage chang mafamma se taw badaraba hairiba mafamadu da akhirat ke namit taw loina uwa pangani afabasu fattaba su uwa pangani sidagi hena chawba justice kai lagi lauruni har zulum macha oigera asaw oigera loina wayel tawani Nusiraba marub sing nakoina dunya da fattaba tawba dolum tawba se uraga Allah laite mapu laite haina khallaba mata mazuda fattaba zulum ase loi kigadra Oi toktraba wafamni dolumde kaidonungda loiroi nakoina ikoida tariba waba se mafuna ubidre mafu leitre haiba taraga su nakoida tariba awaba dude kaidonungda sukok loyeba karigumma nakoina Allah tabaraka taala buthazaraba akhirat buthazaraba oiba taraga di nakoigi thamoida tasalli oigani har dolumge hisab lawani har zulum awaba piriba asawo sanu masaw sanu makoi kudimaktage hisab lawani Ethising na hairi mafu ama oiraga fattaba tawbado una karige damakta thingdribanu haina adubu Allah tabaraka taala na mioi bada khantaba ngambagi bodi lausing ado piri Quran tharagliba nabi tharagliba afa fatta khantaba ngambagi pangal Allah tabaraka taala na piri suasa do piri aikoina Allah tabaraka taala na aikoida khantaba ngambagi pangal ado piba taragadi masina fattabani masina afhabani haibase aikoina khallaga tawfam thoktabra Dunia da dolim amana maral lai sidraba mi amana hepirame awaba piriba mi ado awaba taraba mi ado da noknaram laga makoya ni makchat kre dunia dagi han kre dunia dagi
ꯑꯃꯗꯨꯗꯤ ꯗꯨꯅꯤꯌꯥꯗꯒꯤ ꯑꯋꯥꯕ ꯇꯥꯔꯒ ꯍꯟꯈ꯭ꯔꯕꯅꯤ ꯑꯃꯗꯨꯅ ꯑꯋꯥꯕ ꯄꯤꯔꯝꯂꯒ ꯍꯟꯈ꯭ꯔꯕꯅꯦꯕ ꯗꯨꯅꯤꯌꯥꯗ ꯑꯋꯥꯕ ꯇꯥꯔꯕ ꯃꯤ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯉꯣꯟꯗ ꯕꯤꯆꯥꯔ ꯇꯧꯒꯅꯤ ꯑꯥꯈꯤꯔꯠ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯥꯈꯤꯔꯠ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯨꯗ ꯀꯔꯝꯅ ꯋꯥꯌꯦꯜ ꯇꯧꯒꯅꯤ ꯗꯨꯅꯤꯌꯥꯗ ꯑꯋꯥꯕ ꯐꯪꯂꯒ ꯃꯄꯨꯟꯁꯤ ꯑꯗꯣ ꯂꯣꯏꯔꯒ ꯀꯣꯟꯅ ꯑꯗꯨꯒꯤ ꯖꯁꯇꯤꯁ ꯑꯗꯨꯁꯨ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯒꯤ ꯑꯥꯈꯤꯔꯠꯀꯤ ꯊꯧꯁꯤꯜ ꯃꯤꯑꯣꯏꯕꯒꯤ ꯀꯣꯛꯅ ꯂꯥꯝꯕ ꯐꯪꯂꯣꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯈꯨꯗꯝ ꯑꯃꯠꯇꯒ ꯊꯝꯖꯒꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯤꯑꯣꯏ ꯇꯔꯥ ꯈꯨꯗꯛꯇ ꯄꯨꯂꯞꯅ ꯍꯥꯠꯇꯣꯛꯂꯦ ꯍꯠꯂꯕꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯇꯔꯥꯗꯣ ꯃꯥꯅ ꯍꯥꯠꯇꯣꯛꯂꯕꯒꯤ ꯃꯇꯨꯡꯗ ꯃꯁꯥꯃꯛꯁꯨ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯁꯤꯖꯔꯦ ꯑꯗꯨꯗꯤ ꯀꯔꯝꯕ ꯗꯨꯅꯤꯌꯥꯒꯤ ꯀꯣꯔꯠꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯇꯔꯥ ꯑꯗꯨꯒꯤ ꯏꯟꯁꯥꯐ ꯑꯗꯣ ꯖꯁꯇꯤꯁ ꯑꯗꯣ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯀꯩꯗꯧꯅꯨꯡꯗ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯁꯖꯥ ꯄꯤꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯁꯥ ꯃꯇꯣꯝꯇꯅ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯁꯤꯖꯈ꯭ꯔꯦꯕ ꯑꯗꯨꯅ ꯁꯖꯥ ꯄꯤꯕ ꯌꯥꯔꯔꯣꯏꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯇꯔꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯈꯤꯕ ꯑꯣꯏꯔꯅꯤ ꯑꯗꯨꯕꯨ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯑꯥꯈꯤꯔꯠ ꯊꯝꯃꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯇꯔꯥ ꯑꯗꯨꯒꯤ ꯏꯟꯁꯥꯐ ꯑꯗꯣ ꯍꯌꯦꯡ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯃꯤꯍꯠꯄ ꯃꯤꯑꯣꯏ ꯑꯗꯣ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯃꯍꯥꯛꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯇꯔꯥ ꯍꯠꯂꯝꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯉꯣꯟꯗ ꯁꯖꯥ ꯄꯤꯒꯅꯤ ꯃꯁꯤꯅꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯥꯈꯤꯔꯠ ꯊꯝꯕꯤꯔꯤꯕ ꯑꯥꯈꯤꯔꯠ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯇꯔꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗꯅ ꯏꯟꯁꯥꯐ ꯄꯤꯕ ꯉꯝꯃꯣꯏ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯂꯕ ꯑꯦꯊꯤꯁ ꯃꯀꯣꯛꯅ ꯈꯔ ꯁꯥꯖꯤꯜꯂꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯋꯥꯗ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯁꯤ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯂꯥꯞꯅ ꯂꯩꯅꯕ ꯍꯣꯠꯅꯁꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯋꯥ ꯑꯥꯈꯤꯔꯨ ꯗഅꯋꯥꯅꯥ ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍꯤ ꯔബ്ꯕꯤꯜ ꯑꯥꯂꯃꯤꯟ